ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯂꯩꯁꯥꯕꯤ ꯂꯥꯕ 12 ꯁꯨꯕ ꯇꯥꯡꯀꯛ꯫ ꯒꯨ ꯁ꯭ꯀꯨꯜꯗ ꯁꯟꯇꯣꯁꯀ ꯃꯈꯣꯏ ꯑꯅꯤ ꯈꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯂꯥꯛꯇ꯭ꯔꯦ, ꯃꯊꯣꯏꯁꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯆꯠꯈ꯭ꯔꯦ꯫ ꯇꯤꯟꯅꯔꯨꯕ ꯂꯣꯏꯅꯔꯨꯕ ꯍꯥꯏꯕꯁꯤ ꯊꯃꯣꯏꯗꯒꯤ ꯄꯥꯛ ꯁꯠ ꯍꯦꯛ ꯂꯥꯞꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯊꯣꯏ ꯂꯩꯇꯕꯒꯤ ꯄꯥꯎꯗꯣ ꯇꯥꯕꯗ ꯃꯈꯣꯏꯁꯨ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯅꯨꯡꯇꯤꯒꯤ ꯐꯥꯒꯤ ꯇꯧꯅꯕ, ꯂꯥꯡꯕ, ꯀꯦꯟꯇꯤꯟꯗ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯕ ꯀꯔꯝꯅꯗꯤ ꯀꯥꯎꯕ ꯉꯝꯒꯅꯤ? ꯉꯔꯥꯡꯇꯅꯤ ꯑꯆꯥꯄꯣꯠ ꯆꯥꯁꯦ ꯍꯥꯏꯕꯗ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯌꯥꯗꯕ꯫ ꯉꯔꯥꯡꯗꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯕꯅꯔꯥ ꯃꯁꯛ ꯐꯥꯎꯕ ꯏꯟꯊꯤꯖꯅ ꯎꯕ ꯐꯪꯍꯧꯗ꯭ꯔꯦ꯫ ꯁ꯭ꯀꯨꯜꯗ ꯃꯊꯣꯏꯒꯤ ꯄꯥꯎꯅ ꯁꯔꯥꯁꯜꯂꯦ꯫ ꯁꯥꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯆꯤꯕꯣꯟ ꯋꯥꯔꯤ ꯁꯥꯅꯩ꯫ ꯑꯣꯖꯥꯁꯤꯡꯁꯨ ꯅꯨꯡꯉꯥꯏꯇꯅ ꯁꯣꯟꯅꯩ꯫ ꯁꯟꯇꯣꯁꯅ, "ꯒꯨ, ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯇꯝꯕ ꯉꯝꯗꯦꯀꯣ꯫ ꯃꯊꯣꯏꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯆꯠꯈꯤꯕꯁꯦ ꯇꯁꯦꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯂꯔꯣꯏꯀꯣ꯫ ꯃꯊꯣꯏꯗꯣ ꯉꯥꯡꯕ ꯁꯛꯄ ꯇꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯦ꯫ ꯅꯣꯛꯇꯨꯅꯗꯁꯨ ꯑꯗꯨꯝ ꯂꯩꯕꯅꯦ꯫ ꯉꯔꯥꯡ ꯈꯛꯇꯅꯦ ꯃꯥꯅ ꯇꯨꯃꯤꯟꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯎꯪꯂꯒ ꯂꯩꯕꯗꯣ꯫ ꯍꯣꯏ, ꯂꯥꯡꯂꯦꯟꯁꯨꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ ꯇꯧꯔꯤꯁꯦ꯫ ꯑꯧ, ꯃꯥꯅ ꯂꯥꯛꯇ꯭ꯔꯤꯁꯦ ꯃꯥꯁꯨ ꯃꯊꯣꯏ ꯍꯣꯏꯗ ꯁꯣꯏꯗꯅ ꯆꯠꯂꯝꯂꯅꯤ." ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯉꯁꯤꯗꯤ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯅꯗ꯭ꯔꯦ꯫ ꯃꯊꯣꯏꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯈꯔ ꯑꯃꯅ ꯐꯕꯅꯤ, ꯆꯝꯕꯅꯤ ꯍꯥꯏꯅ ꯊꯥꯒꯠꯅꯩ꯫ ꯅꯨꯡꯁꯤꯗꯕ ꯀꯥꯡꯕꯨꯅ ꯀꯂꯛ ꯄꯦꯟꯅꯗꯨꯅ ꯁꯤꯈ꯭ꯔꯕ ꯃꯤꯗꯨꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯉꯥꯡꯅꯔꯤ꯫ ꯏꯂꯤꯖꯥꯅ, "ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯏꯪ ꯇꯞꯄꯒꯗꯤ ꯌꯥꯝ ꯃꯥꯜꯂꯦ, ꯑꯗꯣ ꯃꯅꯨꯡꯗꯒꯗꯤ ꯇꯤꯟ ꯆꯪꯉꯝꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣꯗ, ꯅꯠꯇ꯭ꯔꯣ? ꯏꯔꯥꯡ ꯑꯃ ꯏꯇꯧ ꯇꯧꯋꯦꯕ꯫ ꯁꯝꯄ꯭ꯔꯥꯁ ꯍꯣꯏ ꯄꯥꯔꯇꯤ ꯎꯕꯗꯒ ꯍꯦꯡꯉꯣꯒ ꯇꯧꯕꯅꯦ꯫ ꯍꯩꯅꯗꯦꯗ ꯑꯩꯗꯤ ꯃꯗꯨꯏ ꯅꯨꯄꯤꯗꯣ." ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯃꯨꯛ, "ꯍꯣꯏ, ꯑꯁꯦꯡꯕꯅꯤ, ꯅ꯭ꯌꯨ ꯀꯃꯔ ꯒꯨ ꯍꯥꯏꯕꯗꯣ ꯃꯣꯏꯒꯁꯨꯅꯦ ꯑꯗꯨꯝ ꯄꯨꯟꯕꯅꯤ꯫ ꯒꯨꯗꯣ ꯃꯤ ꯑꯩꯅ ꯍꯣꯞ ꯆꯥꯔꯤꯅꯤ." ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯑꯃꯨꯛ, "ꯌꯥꯔꯦꯍꯦ ꯅꯣꯏꯁꯨ, ꯁꯤꯈ꯭ꯔꯕ ꯃꯤꯗꯨꯕꯨ ꯀꯩꯅꯣ ꯅꯣꯏꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯕꯣ? ꯅꯣꯏ ꯑꯩꯈꯣꯏꯗ ꯊꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯃꯤꯉꯣꯟꯗꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ." ꯏꯂꯤꯖꯥꯅ ꯑꯃꯨꯛ, "ꯒ꯭ꯌꯥꯅꯦꯁꯣꯔꯤꯌꯥ, ꯋꯥ ꯉꯥꯡꯉꯛꯀꯅꯨ. ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕꯒꯅꯦ ꯁꯥꯔꯛꯀꯅꯨ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯑꯣꯖꯥ ꯆꯪꯂꯛꯏ꯫ ꯑꯣꯖꯥꯅ, "ꯒꯨꯗ ꯃꯣꯔꯅꯤꯡ ꯁ꯭ꯇꯨꯗꯦꯟꯠꯁ꯫ ꯉꯁꯤꯗꯤ ꯁ꯭ꯀꯨꯜꯁꯤꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯊꯤꯕ ꯄꯥꯎ ꯑꯃꯅ ꯇꯨꯡꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯥꯏ ꯄꯣꯔꯛꯀꯗꯕ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯅ ꯄꯥꯅꯔꯤꯕ ꯁꯥꯇ꯭ꯔꯤ ꯑꯃꯈꯛꯅꯤ ꯉꯁꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯂꯤꯕ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯁꯤꯔꯤꯕ ꯀꯦꯁ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯍꯦꯟꯕ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯁꯣꯏꯗꯅ ꯄꯣꯔꯛꯄ ꯑꯣꯏꯔꯁꯅꯨ꯫ ꯑꯩꯈꯣই ꯉꯁꯤꯗꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯊꯣꯏꯒꯤ ꯊꯋꯥꯏꯅ ꯂꯥꯏꯔꯦꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯅꯕ ꯑꯩꯈꯣই ꯄꯨꯟꯅ ꯁꯔꯗꯥꯟꯆꯂꯤ ꯀꯠꯃꯤꯟꯅꯔꯁꯤ꯫ ꯄꯦꯔꯦꯗ ꯑꯁꯤ ꯂꯣꯏꯔꯒ ꯑꯩꯈꯣই ꯉꯁꯤꯗꯤ ꯀ꯭ꯂꯥꯁ ꯑꯣꯐ ꯇꯧꯔꯅꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯒ꯭ꯔꯥꯎꯟꯗ ꯄꯨꯂꯞ ꯊꯣꯔꯛꯑꯣ." ꯑꯁꯨꯝꯅ ꯀ꯭ꯂꯥꯁꯀꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯄꯨꯝꯅꯃꯛ ꯊꯣꯔꯛꯇꯨꯅ ꯃꯄꯥꯟꯗ ꯂꯩ꯫ ꯔꯥꯀꯦꯁꯅ, "ꯁꯝꯄ꯭ꯔꯥꯁ, ꯏꯕꯥꯅꯤ ꯁꯤ ꯍꯦꯛ ꯂꯣꯏꯕꯒꯅꯦ ꯄ꯭ꯔꯤꯇꯝ ꯍꯣꯏꯗ ꯆꯠꯂꯁꯦ꯫ ꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ." "ꯍꯣꯏ, ꯑꯩꯁꯨ ꯐꯣꯟ ꯇꯧꯕꯅꯤ ꯄꯥꯏꯔꯛꯇꯦꯅꯦ꯫ ꯇꯜꯂꯦꯗ ꯑꯩ, ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯣ? ꯍꯦꯛ ꯁꯨꯇꯤ ꯊꯥꯕꯒꯅꯦ ꯆꯠꯂꯁꯦ." ꯑꯁꯨꯝꯅ ꯁꯝꯄ꯭ꯔꯥꯁꯀ ꯔꯥꯀꯦꯁꯀ ꯄ꯭ꯔꯤꯇꯝ ꯍꯣꯏꯗ ꯂꯥꯛꯏ꯫ ꯒꯥꯔꯤꯗꯨ ꯒꯦꯠꯇ ꯊꯧꯖꯤꯜꯂꯛꯄ ꯎꯕꯗ ꯁꯅꯥ ꯊꯣꯛꯂꯛꯑꯒ, "ꯏꯕꯨꯡꯉꯣ, ꯅꯣꯏ ꯂꯥꯛꯏꯕ꯭ꯔꯣ? ꯂꯥꯛꯑꯣ, ꯆꯪꯂꯛꯑꯣ. ꯅꯣꯏ ꯆꯦꯅ ꯃꯃꯥ ꯍꯣꯏꯕꯨ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯕꯨ ꯉꯁꯤ ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯦ ꯃꯃꯥ, ꯏꯚꯤꯅꯤꯡꯁꯦ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯆꯥꯛꯀ ꯂꯣꯏꯅ ꯁꯤꯜꯂꯕꯅꯦ꯫ ꯑꯔꯨꯕ ꯋꯥ ꯑꯃ ꯈꯟꯅꯁꯤ ꯍꯥꯏꯌꯦ꯫ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔ ꯃꯥꯜꯂꯦ." "ꯑꯣ, ꯐꯔꯦ. ꯅꯣꯏ ꯕꯕꯥꯁꯨ ꯑꯣꯐꯤꯁ ꯆꯠꯈꯤ. ꯕꯕꯥ ꯍꯦꯛ ꯍꯜꯂꯛꯄꯒꯅꯦ ꯑꯩꯈꯣꯏ ꯂꯥꯛꯑꯒꯦ꯫ ꯅꯣꯏ ꯁ꯭ꯀꯨꯜꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨꯒꯤꯔꯥ ꯁꯨꯇꯤ ꯉꯜꯂꯛꯏꯁꯦ?" ꯔꯥꯀꯦꯁꯅ, "ꯍꯣꯏ ꯃꯃꯥ. ꯑꯗꯣ ꯃꯃꯥ, ꯄ꯭ꯔꯤꯇꯝꯕꯨ..." "ꯏꯍꯦ, ꯃꯥꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯉꯁꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯦꯅꯦ꯫ ꯉꯁꯥꯏꯗꯒꯤ ꯂꯩꯈꯤꯕꯅꯤ꯫ ꯆꯥꯛ ꯆꯥꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ꯫ ꯅꯈꯣꯏ ꯇꯧꯔꯒꯅꯦ ꯈꯔ ꯆꯥꯃꯤꯟꯅꯔꯝꯃꯣ." "ꯍꯣꯏ ꯃꯃꯥ. ꯃꯃꯥ, ꯑꯩꯈꯣꯏ ꯁꯝꯄ꯭ꯔꯥꯁ ꯍꯣꯏꯗ ꯃꯥ ꯍꯧꯔꯒꯅꯦ ꯆꯠꯃꯤꯟꯅꯔꯝꯂꯒꯦ꯫ ꯃꯃꯥ ꯍꯣꯏꯅ ꯍꯣꯔꯦꯟ ꯄꯥꯕꯨꯡ ꯍꯜꯂꯛꯑꯒ ꯂꯥꯛꯄꯤꯔꯣ." "ꯍꯣꯏ, ꯌꯥꯏꯌꯦ. ꯐꯔꯦ. ꯃꯃꯥ ꯖꯨꯏꯁ ꯁꯦꯝꯕꯤꯔꯛꯀꯦ. ꯅꯣꯏ ꯆꯔꯥ ꯍꯥꯟꯅ ꯋꯥꯟꯒꯦꯒ ꯋꯥꯟꯃꯤꯟꯅꯔꯣꯗꯅ." ꯁꯝꯄ꯭ꯔꯥꯁꯅ ꯑꯃꯨꯛ, "ꯃꯃꯥ, ꯖꯨꯏꯁꯇꯣ ꯑꯣꯏꯅ ꯁꯦꯝꯕꯤꯔꯛꯑꯣ. ꯆꯥꯛꯇꯤ ꯑꯩꯈꯣꯏꯗꯔ ꯔꯥꯀꯦꯁ ꯍꯣꯏꯗꯔ ꯆꯥꯃꯤꯟꯅꯔꯨꯔꯒꯦ." "ꯍꯩꯃꯥ, ꯍꯦꯟꯖꯥꯡ ꯍꯥꯎꯔꯔꯣꯏ ꯍꯥꯏꯕꯒꯤꯔꯣ? ꯀꯥꯡꯁꯣꯏ ꯊꯣꯡꯕꯅꯦ, ꯀꯥꯡꯍꯧ ꯑꯃꯒ ꯉꯥ ꯑꯇꯥꯎꯕꯁꯨ ꯌꯥꯎꯔꯤꯗ." ꯔꯥꯀꯦꯁꯅ,
ꯃꯃꯥ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏꯒꯤ ꯁꯣꯏꯖꯤꯟꯒ ꯉꯀ꯭ꯔꯥꯒ ꯊꯣꯡꯉꯦ ꯑꯗꯨꯗ ꯃꯥꯁꯨ ꯄꯤꯖꯅꯤꯡꯗꯅ ꯇꯧꯕꯅꯦ ꯃꯃꯥ ꯍꯣ ꯐꯔꯦ ꯐꯔꯦ ꯅꯣꯏ ꯆꯪꯉꯝꯃꯣꯀꯣ ꯃꯃꯥ ꯖꯨꯁ ꯄꯨꯊꯣꯔꯛꯑꯒꯦ ꯄ꯭ꯔꯤꯇꯝꯒꯤ ꯃꯄꯥ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯋꯤ ꯊꯣꯏꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯣꯏꯗ꯭ꯔꯕꯁꯨ ꯃꯆꯦꯡ ꯆꯥꯕ ꯏꯃꯨꯡꯅꯤ ꯃꯈꯣꯏ ꯃꯔꯤꯇꯅꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃꯒ ꯃꯥꯒ ꯑꯗꯨꯅ ꯍꯤꯡꯕꯗ ꯌꯥꯝꯅ ꯋꯥꯕ ꯏꯃꯨꯡꯗꯤ ꯑꯣꯏꯗꯦ ꯔꯥꯀꯦꯁꯀꯤ ꯃꯄꯥ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯃꯥꯅ ꯁꯦꯟꯗꯣꯏ ꯁꯟꯗꯣꯛꯇꯨꯅ ꯑꯃꯗꯤ ꯑꯔꯩ ꯑꯔꯩꯕ ꯄꯣꯠ ꯆꯩ ꯌꯣꯟꯗꯨꯅ ꯃꯁꯥꯒꯤ ꯋꯥꯠꯇꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ ꯔꯥꯀꯦꯁꯀꯤ ꯃꯄꯥ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯑꯋꯥꯕ ꯈꯪꯍꯟꯗꯅ ꯌꯣꯛꯂꯛꯄꯅꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯟꯅꯖꯩ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯃꯃꯥꯟꯅꯕ ꯀꯌꯥ ꯇꯤꯟꯅꯗꯦ ꯆꯥꯔꯦ ꯆꯥꯃꯤꯟꯅꯩ ꯆꯠꯂꯦ ꯆꯠꯃꯤꯟꯅꯩ ꯂꯨꯅ ꯇꯤꯟꯅꯖꯩ ꯑꯗꯨꯅꯕꯨ ꯑꯍꯜ ꯂꯃꯟ ꯈꯪꯅ ꯇꯤꯟꯅꯔꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯔꯤ ꯑꯈꯪꯕ ꯄꯨꯝꯅꯃꯛꯅ ꯀꯂꯛꯅꯩ ꯑꯅꯤꯗꯨ ꯁꯦꯡꯅ ꯄ꯭ꯔꯤꯇꯝ ꯆꯥꯛ ꯆꯥꯎ ꯍꯥꯏꯕ ꯌꯥꯔꯣꯏ ꯈꯪꯉꯤ ꯑꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯊꯣꯡ ꯊꯤꯜꯂꯒ ꯄ꯭ꯔꯤꯇꯝ ꯇꯥꯕ꯭ꯔꯣ ꯊꯣꯡ ꯍꯥꯡꯉꯣ ꯁꯦ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯄ꯭ꯔꯤꯇꯝ ꯃꯃꯥꯟꯅꯕ ꯑꯅꯤꯒꯤ ꯈꯣꯟꯖꯦꯜꯗꯣ ꯇꯥꯕꯗ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯑꯒ ꯂꯩꯔꯤꯕ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯂꯥꯝꯃꯒ ꯊꯛꯆꯤꯜꯂꯤ ꯃꯁꯥꯗꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯅꯣꯔꯃꯦꯜ ꯇꯥꯕ ꯃꯥꯟꯅꯕ ꯍꯥꯏꯗꯅ ꯇꯞꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯏ ꯕꯥꯏ ꯑꯩ ꯉꯁꯤꯗꯣ ꯏꯁꯥ ꯅꯨꯡꯉꯥꯏꯇꯗꯅ ꯁ꯭ꯀꯨꯜ ꯂꯥꯛꯇ꯭ꯔꯕꯅꯦ ꯔꯥꯀꯦꯁꯅ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯀꯩꯒꯤ ꯂꯥꯛꯇꯕꯅꯣ ꯍꯪꯕ ꯂꯥꯛꯄ ꯅꯠꯇꯦꯅꯦ ꯑꯩꯈꯣꯏ ꯆꯝꯅ ꯁꯨꯝ ꯂꯥꯛꯄꯅꯦ ꯆꯠꯊꯣꯛꯎꯁꯦ ꯀꯥꯗ ꯆꯪꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯔꯨꯝꯗ ꯆꯪꯗꯨꯅ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯩ ꯁꯝꯄ꯭ꯔꯥꯁꯅ ꯑꯃꯨꯛ ꯅꯌꯨꯝꯗ ꯂꯥꯛꯑꯕꯅꯤꯅ ꯀꯩꯀꯩꯅꯣ ꯄꯨꯊꯣꯔꯛꯑꯣꯗꯅ ꯏꯕꯨꯡꯉꯣ ꯆꯥꯕ ꯊꯛꯄ ꯌꯥꯕ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗꯤ ꯅꯆꯤꯟꯗꯣ ꯉꯥꯏꯍꯥꯛꯇ ꯂꯦꯞꯇ꯭ꯔꯤꯗꯨꯅꯤ ꯀꯩ ꯆꯥꯁꯤꯒꯦ ꯔꯥꯀꯦꯁꯅ ꯑꯃꯨꯛ ꯆꯥꯛ ꯂꯥꯝꯃꯦ ꯆꯥꯛ ꯆꯥꯁꯦ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯅꯪꯗꯤ ꯆꯥꯔꯕꯣ ꯑꯩꯗꯤ ꯀꯨꯏꯔꯦ ꯆꯥꯕ ꯚꯥꯏ ꯅꯣꯏ ꯑꯅꯤ ꯆꯥꯎꯀꯣ ꯆꯥꯛ ꯂꯩꯔꯝꯒꯅꯤ ꯃꯃꯥꯗ ꯑꯩ ꯍꯪꯒꯦ ꯁꯝꯄ꯭ꯔꯥꯁꯅ ꯑꯃꯨꯛ ꯄ꯭ꯔꯤꯇꯝ ꯅꯪ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯉꯦ ꯅꯪꯅ ꯃꯥ ꯀꯌꯥꯝ ꯈꯟꯖꯩ ꯃꯥ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯦ ꯆꯠꯈ꯭ꯔꯕ ꯃꯥꯒꯤꯗꯃꯛ ꯂꯩꯍꯧꯔꯤꯕ ꯅꯪꯅꯅꯦ ꯅꯁꯥ ꯋꯥꯍꯟꯕ ꯐꯠꯇꯦ ꯂꯥꯛꯑꯣ ꯅꯐꯤ ꯂꯣꯏꯁꯤꯜꯂꯣ ꯄ꯭ꯔꯤꯇꯝ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯂꯩ ꯔꯥꯀꯦꯁꯅ ꯑꯃꯨꯛ ꯚꯥꯏ ꯐꯤ ꯍꯣꯡꯉꯨ ꯂꯥꯛꯑꯣ ꯚꯥꯏ ꯅꯪ ꯑꯗꯨꯃꯥꯏꯅ ꯂꯩꯒꯅꯨ ꯅꯪꯅ ꯐꯅ ꯑꯋꯥꯕ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯁꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯉꯤ ꯉꯁꯤ ꯉꯔꯥꯡꯇ ꯇꯤꯟꯅꯔꯛꯄ ꯅꯠꯇꯤꯌꯦ ꯅꯕꯨꯛꯆꯦꯜ ꯏꯕꯨꯛꯆꯦꯜ ꯃꯨꯟꯅ ꯈꯪꯅꯔꯒ ꯇꯤꯟꯅꯔꯛꯄꯅꯤ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯑꯩꯈꯣꯏꯁꯨ ꯐꯥꯎꯋꯦ ꯅꯪꯒꯤ ꯑꯋꯥꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯔꯤꯌꯦ ꯄ꯭ꯔꯤꯇꯝ ꯆꯪꯁꯤꯜꯂꯛꯑꯒ ꯃꯃꯥꯟꯅꯕ ꯑꯅꯤꯗ ꯀꯣꯟꯁꯤꯜꯂꯒ ꯀꯞꯄꯛꯏ ꯁꯝꯄ꯭ꯔꯥꯁꯅ ꯄ꯭ꯔꯤꯇꯝꯒꯤ ꯃꯔꯦꯡ ꯆꯨꯝꯗ ꯇꯞꯅ ꯊꯥꯔꯒ ꯅꯨꯄꯥꯅꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣ ꯀꯞꯀꯅꯨ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯄꯨꯂꯤꯁꯅ ꯄꯨꯊꯣꯔꯛꯇꯨꯅ ꯃꯤꯍꯥꯠꯄꯗꯣ ꯂꯣꯅ ꯗꯟꯗꯤ ꯄꯤꯕꯁꯨ ꯑꯣꯏꯁꯅꯨ ꯄ꯭ꯔꯤꯇꯝ ꯍꯦꯟꯅ ꯀꯞꯂꯛꯏ ꯚꯥꯏ ꯑꯩꯅ ꯃꯊꯣꯏꯗꯣ ꯃꯪꯗ ꯎꯔꯝꯃꯤ ꯍꯥꯏꯕꯗꯣ ꯃꯥ ꯑꯩꯉꯣꯟꯗ ꯕꯤꯗꯥꯏ ꯄꯤꯕ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯚꯥꯏ ꯑꯩꯅ ꯃꯥ ꯅꯨꯡꯁꯤ ꯃꯥ ꯈꯜꯂꯤ ꯍꯥꯏꯕꯁꯦ ꯃꯁꯤꯃꯇꯪ ꯑꯩꯒꯤ ꯏꯆꯦꯜꯁꯤꯅ ꯄꯦꯟꯅ ꯍꯥꯏꯖꯕ ꯉꯝꯍꯧꯔꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯌꯥꯝꯅ ꯄꯦꯜꯂꯝꯒꯗꯕꯅꯤ ꯚꯥꯏ ꯔꯥꯀꯦꯁꯅ ꯑꯃꯨꯛ ꯇꯣꯛꯑꯁꯦ ꯃꯃꯥꯅ ꯇꯥꯔꯗꯤꯅꯦ ꯀꯩꯅꯣꯝꯃ ꯈꯜꯂꯅꯤ ꯂꯥꯛꯑꯣ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯦ ꯚꯥꯏ ꯑꯩ ꯀꯩꯝꯇ ꯆꯠꯅꯤꯡꯗ꯭ꯔꯦ ꯑꯩ ꯀꯥꯁꯤꯗ ꯇꯨꯃꯤꯟꯅ ꯏꯊꯟꯇ ꯂꯩꯅꯤꯡꯉꯤ ꯑꯩ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯔꯦ ꯐꯣꯡꯗꯣꯛꯇꯅ ꯐꯨꯝꯂꯒ ꯊꯝꯍꯧꯕꯁꯤꯅ ꯍꯦꯟꯅ ꯑꯋꯥꯕ ꯃꯩꯆꯥꯛ ꯑꯣꯏꯔꯦ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯚꯥꯏ ꯁꯝꯄ꯭ꯔꯥꯁꯅ ꯑꯃꯨꯛ ꯌꯥꯔꯦꯁꯦ ꯗ꯭ꯔꯦꯁ ꯆꯦꯟꯖ ꯇꯧꯔꯨ ꯂꯥꯛꯑꯣ ꯁꯅꯥ ꯍꯩ ꯃꯍꯤ ꯒ꯭ꯂꯥꯁ 2 ꯄꯥꯏꯔꯒ ꯆꯪꯂꯛꯏ ꯔꯥꯀꯦꯁ ꯁꯅꯥ ꯎꯕꯗ ꯄ꯭ꯔꯤꯇꯝ ꯐꯃꯨꯡꯗ ꯐꯠ ꯅꯝꯁꯤꯜꯂꯒ ꯍꯥꯠꯇꯣꯛꯇꯅꯕꯀꯣ ꯅꯕꯨꯛ ꯐꯠꯇꯕ ꯅꯥꯏ ꯀꯥꯏꯅ ꯍꯥꯏꯖꯤꯜꯂꯒ ꯁ꯭ꯀꯨꯜ ꯂꯥꯛꯇꯕ ꯅꯪ ꯁꯅꯥꯅ ꯑꯃꯨꯛ ꯍꯩꯃꯥ ꯅꯣꯏꯒꯤ ꯅꯝꯅꯕꯤ ꯐꯨꯅꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯣ ꯁꯝꯄ꯭ꯔꯥꯁꯅ ꯑꯃꯨꯛ ꯃꯃꯥ ꯍꯩ ꯃꯍꯤꯗꯣ ꯁꯤꯗ ꯄꯤꯔꯝꯃꯣ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯁꯤ ꯊꯛꯑꯒ ꯆꯥꯛ ꯂꯥꯝꯃꯛꯑꯦ ꯍꯣꯏ ꯐꯔꯦ ꯆꯥꯛ ꯆꯥꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯍꯥꯎꯕ ꯆꯥꯔꯨꯔꯣꯀꯣ ꯁꯅꯥ ꯔꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯒ ꯔꯥꯀꯦꯁꯅ ꯅꯨꯄꯤꯗꯨ ꯇꯩꯊꯣꯛꯎ ꯂꯥꯛꯑꯣ ꯅꯝꯗꯨꯅ ꯄ꯭ꯔꯤꯇꯝꯕꯨ ꯁꯝꯄ꯭ꯔꯥꯁꯀ ꯔꯥꯀꯦꯁꯀꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯐꯥꯒꯤ ꯇꯧꯗꯨꯅ ꯅꯣꯛꯅꯕ ꯐꯅ ꯌꯥꯝꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯅꯣꯛꯎ ꯏꯌꯥ ꯌꯥꯗꯦ ꯁꯝꯄ꯭ꯔꯥꯁꯀꯤ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯀꯨꯕꯦꯔ ꯏꯅꯥꯈꯨꯟꯕꯤ ꯅꯤꯂꯝ ꯀꯤꯆꯟꯗ ꯄꯨꯟꯅ ꯆꯥꯅ ꯊꯛꯅꯕ ꯂꯥꯡꯕ ꯃꯔꯛꯇꯨꯗ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯥꯎꯁꯤꯜꯂꯤ ꯄ꯭ꯔꯤꯇꯝꯗꯤ ꯃꯁꯥꯗꯣ ꯏꯇꯥꯎ ꯇꯥꯎꯏ ꯅꯤꯂꯝꯅ ꯕꯨꯡꯕꯥ ꯅꯣꯏ ꯃꯊꯛꯇ ꯂꯩꯔꯨꯔꯣꯗꯅ ꯆꯤꯆꯦ ꯆꯥꯕꯗꯪ ꯑꯣꯏ ꯂꯩ ꯑꯅꯤꯁꯦ ꯊꯕꯛ ꯈꯔ ꯁꯤꯖꯤꯟꯅꯗꯕ ꯌꯥꯔꯔꯣꯏ ꯇꯧꯗꯕ ꯌꯥꯔꯣꯏ ꯏꯅꯥꯈꯨꯟꯕꯤꯅ ꯃꯁꯤꯗꯤꯕ ꯄ꯭ꯔꯤꯇꯝ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯊꯃꯣꯏ ꯁꯣꯟꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯄꯤꯗꯣ ꯍꯦꯛꯇ ꯇꯥꯔꯛꯏ ꯄꯨꯛꯅꯤꯡ ꯍꯦꯛꯇ ꯅꯨꯡꯁꯤꯔꯛꯏ
ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯣꯠꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯁꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯄ꯭ꯔꯤꯇꯝ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯆꯅꯝ ꯃꯀꯨꯗꯨ ꯈꯣꯛꯅ ꯈꯣꯛꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯒ ꯂꯩ꯫ ꯃꯊꯣꯏ, ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ꯫ ꯑꯩꯒꯤ ꯄꯤꯁꯦ ꯇꯥꯔꯛꯀꯅꯨ ꯌꯥꯗꯤꯌꯦ ꯃꯊꯣꯏ꯫ ꯅꯪꯅ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯁꯦ ꯊꯥꯖꯕꯒꯤ ꯋꯥꯡꯃꯅꯤ꯫ I will always keep in my heart. Rest in peace. ꯏꯅꯥꯈꯨꯟꯕꯤꯅ ꯄ꯭ꯔꯤꯇꯝ, ꯄ꯭ꯔꯤꯇꯝ ꯀꯩꯗꯧꯔꯦ? ꯅꯃꯤꯠ ꯅꯅꯥꯒꯗꯣ ꯉꯥꯛꯁꯪ ꯉꯥꯡꯂꯗꯅ, ꯍꯩꯃꯥ, ꯅꯪꯕꯨ ꯀꯞꯂꯤꯔꯣ? ꯀꯩꯗꯧꯔꯒꯦ ꯃꯤ ꯅꯪꯕꯣ? ꯃꯃꯥ, ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯇꯤꯜꯍꯧ ꯁꯣꯏꯕꯁꯤꯗ ꯃꯤꯠ ꯀꯥꯔ ꯃꯥꯜꯂꯦ꯫ ꯏꯅꯥꯈꯨꯟꯕꯤ ꯔꯥꯀꯦꯁꯇ ꯑꯣꯟꯁꯤꯜꯂꯒ, ꯄ꯭ꯔꯤꯇꯝꯁꯦ ꯀꯩꯗꯧꯔꯦ ꯔꯥꯀꯦꯁ? ꯅꯠꯇꯦ, ꯀꯩꯗꯧꯔꯒꯦ ꯃꯤ? ꯆꯅꯝ ꯈꯣꯛꯏꯕ ꯃꯥꯅ ꯇꯤꯜꯍꯧ ꯁꯣꯏꯕꯗ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯀꯥꯏꯅ ꯋꯥ ꯊꯩꯅꯕ ꯍꯣꯠꯅꯕꯗ ꯈꯨꯝꯃꯛꯏꯕ ꯄꯥꯎꯈꯨꯝꯁꯦ ꯀꯩꯅꯣ? ꯀꯩꯗꯧꯅꯔꯦ ꯍꯥꯏꯌꯣ? ꯅꯣꯏꯕꯨ ꯀꯩꯗꯧꯅꯔꯒꯦꯕ? ꯁꯝꯄ꯭ꯔꯥꯁꯅ ꯑꯃꯨꯛ, ꯃꯃꯥ, ꯃꯁꯥ ꯈꯔ ꯉꯝꯗꯦꯅ ꯍꯥꯏꯔꯛꯄꯅꯦ ꯃꯣꯏ ꯃꯃꯥꯅ꯫ ꯑꯩꯈꯣꯏꯅ ꯅꯝꯗꯅ ꯄꯨꯔꯒ ꯂꯥꯛꯄꯅꯦ꯫ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯃꯃꯥ? ꯉꯁꯥꯏꯒꯤ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯍꯥꯏꯕꯅꯦ꯫ ꯂꯩ, ꯏꯃꯥ ꯊꯤꯕꯤꯔꯛꯀꯦ꯫ ꯕꯦꯃꯥ, ꯉꯔꯥꯡꯒꯤ ꯌꯦꯟ ꯑꯇꯥꯎꯕꯗꯣ ꯄꯨꯊꯣꯔꯛꯎ꯫ ꯄ꯭ꯔꯤꯇꯝꯅ ꯑꯃꯨꯛ, ꯃꯃꯥ, ꯌꯥꯔꯦ, ꯑꯩ ꯆꯥꯅꯤꯡꯗꯦ, ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯗ ꯑꯗꯨꯝ ꯄꯨꯟꯅ ꯆꯥꯔꯁꯦ꯫ ꯏꯅꯥꯈꯨꯟꯕꯤꯅ, ꯀꯗꯥꯏꯗꯒꯤ ꯅꯨꯡꯗꯥꯡ ꯆꯥꯕ ꯌꯥꯅꯤꯒꯦ? ꯍꯣꯔꯦꯟ ꯊꯦꯡꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯂꯣꯏꯔꯒ ꯀꯣꯟꯅ ꯇꯞꯅ ꯆꯥꯒꯗꯧꯕ ꯆꯥꯛꯅꯤ꯫ ꯍꯧꯖꯤꯛ ꯈꯔ ꯆꯥꯊꯣꯛꯑꯣ꯫ ꯔꯥꯀꯦꯁ, ꯅꯣꯏ ꯆꯥꯃꯤꯟꯅꯔꯣ, ꯆꯔꯥ ꯋꯥꯟꯕ ꯑꯣꯏꯅ꯫ ꯍꯣꯏ ꯃꯃꯥ, ꯆꯥꯕꯒꯤꯗꯤ ꯑꯩꯗꯤ ꯑꯣꯜꯋꯦꯁ ꯔꯦꯗꯤꯅꯤ ꯀꯩꯅꯣ꯫ ꯅꯤꯂꯝꯅ, ꯍꯣꯔꯦꯟ ꯆꯜꯂꯣꯏꯀꯣ ꯑꯃꯨꯛ? ꯑꯗꯨꯒꯤꯗꯤ ꯆꯦ, ꯗꯥꯏꯖꯦꯁꯟ ꯇꯧꯅꯕ ꯃꯦꯆꯤꯟꯁꯦ ꯌꯥꯝ ꯐꯔꯤꯌꯦ꯫ ꯍꯩꯃꯥ, ꯃꯁꯤꯗ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯗꯤꯕ꯫ ꯄ꯭ꯔꯤꯇꯝ, ꯆꯥꯃꯤꯟꯅꯔꯣꯀꯣ꯫ ꯄꯦꯒꯅꯨ, ꯁꯦ, ꯆꯤꯀꯟ ꯃꯈꯣꯡꯅꯦ, ꯆꯥꯎ, ꯌꯥꯝ ꯍꯥꯎꯕꯅꯤ ꯉꯔꯥꯡꯗꯤ꯫ ꯔꯥꯀꯦꯁ ꯃꯈꯨꯠ ꯑꯅꯤꯗꯨ ꯅꯩꯔꯒ, ꯑꯁ, ꯍꯥꯎꯅꯤꯍꯦ ꯁꯤꯗꯤ꯫ ꯀꯩ ꯍꯤꯟꯖꯥꯡꯅꯣ ꯆꯦ? ꯁꯧꯒ꯭ꯔꯤꯅꯦ, ꯊꯥꯡꯖꯤꯡꯒ ꯏꯀꯥꯏꯊꯕꯤꯒ ꯑꯃ ꯁꯤꯡꯖꯨ ꯁꯨꯕꯅꯦ꯫ ꯆꯝꯐꯨꯠ ꯑꯃꯁꯨ ꯌꯥꯎꯔꯤ, ꯆꯥꯅꯤꯡꯉꯁꯨ ꯄꯤꯔꯛꯀꯦ꯫ ꯑꯗꯨꯗꯤ ꯐꯖꯅ ꯐꯨꯗꯕ ꯌꯥꯔꯦꯍꯦ꯫ ꯆꯝꯐꯨꯠꯇꯤ ꯄꯤꯔꯛꯑꯅꯨ ꯆꯦ, ꯆꯥꯃꯜꯂꯦ꯫ ꯏꯅꯥꯈꯨꯟꯕꯤꯅ ꯑꯃꯨꯛ, ꯆꯥꯔꯣ꯫ ꯄ꯭ꯔꯤꯇꯝꯗꯣ ꯆꯥꯛ ꯍꯨꯏ ꯍꯥꯏꯕꯕꯨ ꯃꯍꯥꯎ ꯈꯪꯗꯦ꯫ ꯆꯥꯔꯁꯨ ꯃꯆꯤ ꯑꯣꯏꯔꯣꯏꯗꯕ ꯃꯑꯣꯡꯅꯤ꯫ ꯅꯝꯗꯨꯅ ꯆꯥꯛ ꯈꯔꯗꯤ ꯄꯤꯖꯔꯦ ꯍꯥꯏꯕꯕꯨ ꯆꯥꯔꯤꯕꯗꯨ ꯑꯥꯔꯊ ꯂꯩꯇꯦ ꯃꯉꯣꯟꯗ꯫ ꯅꯨꯡꯊꯤꯜ ꯑꯍꯜꯁꯤꯡ ꯂꯥꯛꯇꯨꯅ ꯃꯨꯟꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯊꯥ ꯑꯍꯨꯝ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯌꯨꯝꯗ ꯂꯩꯅꯕ ꯌꯥꯅꯔꯦ꯫ ꯇ꯭ꯌꯨꯁꯟ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯕ ꯉꯥꯡꯅꯔꯦ꯫ ꯑꯍꯥꯟꯕꯗ ꯔꯥꯀꯦꯁ ꯍꯣꯏꯗ ꯍꯥꯟꯅ ꯂꯩꯕ ꯌꯥꯅꯔꯦ꯫ ꯄ꯭ꯔꯤꯇꯝ ꯑꯋꯥꯕꯗꯣ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯐꯅ ꯌꯥꯝꯅ ꯀꯥꯎꯅꯕ ꯍꯣꯠꯅꯩ꯫ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯈꯤꯇꯪꯗꯤ ꯐꯩ, ꯑꯗꯨꯕꯨ ꯃꯊꯟꯇ ꯂꯩꯕ ꯃꯇꯝꯗꯗꯤ ꯈꯟꯒꯅꯨ, ꯅꯤꯡꯁꯤꯡꯒꯅꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯊꯥ 3 ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯣꯏꯒꯤ ꯏꯃꯨꯡꯗꯨ ꯏꯔꯥꯡ ꯂꯥꯡꯉꯤ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯃꯨꯛ ꯆꯠꯅꯕ ꯍꯣꯠꯅꯕ, ꯃꯆꯥ ꯂꯩꯇꯕꯒꯤ ꯑꯋꯥꯕꯅꯦ, ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯌꯨꯝꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯈꯛꯇꯅꯤ ꯂꯩꯔꯤꯕ, ꯃꯤꯔꯣꯟꯅꯒ ꯂꯩꯇꯕꯅꯦ, ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯊꯥ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯁꯤ ꯐꯥꯎꯕ ꯃꯆꯥꯒꯤ ꯑꯁꯤꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇꯁꯨ ꯄꯨꯂꯤꯁꯅ ꯄꯨꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯃꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ, ꯄ꯭ꯔꯣꯇꯦꯁ ꯀꯌꯥ ꯇꯧꯏ ꯍꯥꯏꯕꯕꯨ ꯀꯥꯟꯅꯕ ꯏꯈꯪ ꯈꯪꯂꯝꯗꯦ꯫ ꯂꯥꯡꯉꯝꯕ ꯅꯤꯜꯂꯝꯕ ꯃꯌꯥꯝꯗꯨꯁꯨ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯕ, ꯁꯨꯔꯒ ꯆꯥꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯕ ꯃꯔꯝꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯊꯧꯅ ꯌꯥꯔꯛꯇꯕꯅ ꯏꯔꯥꯡ ꯁꯧꯒꯠꯄꯤꯅꯕ ꯃꯤꯁꯨ ꯂꯩꯔꯛꯇ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤ ꯕꯟ ꯇꯧꯏ, ꯀꯥꯟꯅꯗꯦ, प्रꯖꯥꯗ ꯑꯋꯥꯕ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯏꯉꯣꯆꯥ ꯑꯃꯗꯤ ꯄꯦꯆꯥ, ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯤ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯂꯝꯗꯦ꯫ ꯇꯅꯧꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯑꯃꯠꯇ ꯌꯥꯎꯖꯕꯤ, ꯄꯣꯝꯕꯗ ꯉꯥꯏꯔꯤꯕꯤ ꯂꯩꯔꯥꯡ ꯑꯃꯕꯨ ꯈꯥꯡꯉꯨꯊꯛꯇ ꯂꯩꯃꯟ ꯆꯜꯍꯟꯈ꯭ꯔꯦ꯫ ꯏꯉꯣꯆꯥꯒ ꯄꯦꯆꯥꯒ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯄꯗꯤ ꯂꯦꯞꯇꯦ꯫ ꯏꯉꯣꯆꯥꯅ, ꯁꯥꯔ, ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯤ ꯃꯊꯣꯏꯒꯤ ꯀꯦꯁꯇꯨꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯃꯈꯣꯡ ꯑꯣꯏꯕ ꯌꯥꯕ ꯀꯔꯤ ꯄꯥꯎꯒꯗꯤ ꯐꯪꯕꯤꯕꯒꯦ? ꯏꯟꯁꯄꯦꯛꯇꯔꯅ, ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯁꯦ ꯀꯅꯥꯅ ꯀꯔꯤꯒꯤ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯅꯈꯣꯏꯅꯁꯨ ꯃꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯀ꯭ꯂꯨ ꯑꯃꯠꯇ ꯄꯤꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨꯅꯦ, ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏꯅꯗꯕꯗꯒꯤ ꯃꯊꯟꯇ ꯁꯨꯁꯥꯏꯠ ꯇꯧꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗꯤ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯃꯊꯣꯏꯁꯦ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥ 1.5ꯒꯤ ꯀꯟꯁꯤꯞ ꯑꯣꯏꯔꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯪꯅꯔꯛꯇꯅꯕ ꯃꯍꯥꯛ ꯃꯁꯥꯅ ꯁꯤꯖꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯒ ꯃꯥꯒ ꯃꯔꯤ ꯂꯩꯅꯔꯤꯕ ꯃꯤꯗꯣ ꯅꯈꯣꯏꯅ ꯈꯖꯤꯛꯇꯪ ꯐꯥꯎꯕ ꯈꯪꯕ ꯉꯝꯗꯕꯁꯤꯅ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡ ꯆꯥꯍꯟꯗ꯭ꯔꯦ꯫ ꯁꯥꯔ, ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ? ꯄꯨꯂꯤꯁ ꯑꯣꯏꯔꯤꯕ ꯁꯥꯔ ꯍꯣꯏꯅ ꯃꯤ ꯍꯥꯠꯄ ꯄꯨꯊꯣꯛꯄꯤꯒꯗꯕ ꯅꯠꯇ꯭ꯔꯥ? ꯂꯩꯔꯝꯂꯤꯕ ꯃꯤꯁꯤ ꯑꯁꯤꯗ ꯀꯔꯝꯅ ꯁꯣꯁꯥꯏꯠ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯁꯥꯔ, ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ, ꯃꯤ ꯍꯥꯠꯄꯁꯦ ꯑꯃꯨꯛꯇꯗꯤ ꯄꯨꯊꯣꯛꯇꯨꯅ ꯗꯟꯗꯤ ꯄꯤꯕꯤꯌꯨ ꯀꯩꯗꯧꯕꯒꯦ? ꯏꯆꯥ ꯂꯩꯇꯕꯒꯤ ꯃꯩꯆꯥꯛ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯆꯒꯦ꯫ ꯌꯥꯔꯦ, ꯃꯈꯥ ꯇꯥꯔꯅꯨ꯫
ꯑꯩꯈꯣꯏꯁꯨ ꯊꯤꯖꯟꯗꯕꯗꯤ ꯅꯠꯇꯦꯗꯅ ꯀꯟꯅ ꯍꯣꯠꯅꯔꯤꯗꯅ ꯃꯤ ꯑꯃꯕꯨ ꯍꯥꯠꯂꯒ ꯊꯅꯝꯂꯦ ꯁꯤꯗ ꯀꯃꯥꯏꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯩꯅꯣ ꯏꯔꯥꯏ ꯂꯥꯏꯅ ꯀꯔꯝꯅ ꯈꯪꯒꯗꯧꯔꯤꯕꯅꯣ ꯏꯃꯨꯡ ꯃꯅꯨꯡꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯊꯤꯒꯠꯂꯤ ꯑꯗꯨꯁꯨ ꯀ꯭ꯂꯨꯂꯦꯁ ꯑꯣꯏꯔꯦ ꯔꯤꯂꯥꯏꯕꯜ ꯑꯣꯊꯦꯟꯇꯤꯛ ꯑꯃꯠꯇ ꯂꯩꯇꯦ ꯃꯥꯒ ꯃꯔꯤ ꯂꯩꯅꯕ ꯅꯨꯄꯥꯗꯣ ꯊꯤꯒꯠꯂꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤ ꯇꯤꯟꯅꯕ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯍꯪꯉꯦ ꯑꯗꯨꯗꯁꯨ ꯀꯅꯥꯃꯠꯇꯅ ꯈꯪꯗ꯭ꯔꯦ ꯃꯥꯗꯤ ꯀꯅꯥꯃꯠꯇꯒ ꯃꯔꯤ ꯂꯩꯅꯗꯦꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤꯁꯤ ꯑꯦꯕꯥꯟꯗꯟ ꯑꯃꯔꯣ ꯂꯝꯆꯠ ꯅꯥꯏꯗꯕꯤꯔꯣ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯅꯨꯄꯥ ꯃꯁꯛ ꯈꯪꯗꯕ ꯑꯣꯏꯔꯝꯃꯗꯤ ꯃꯗꯨ ꯄꯨꯝꯕ ꯈꯪꯂꯛꯑꯅꯤ ꯍꯥꯏꯗꯅ ꯁꯤꯖꯕ ꯑꯣꯏꯔꯝꯃꯗꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯉꯥꯛꯇꯅꯤ ꯄꯦꯆꯥ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯗꯨ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯣꯏꯕꯥ ꯆꯠꯂꯁꯦ ꯏꯉꯣꯆꯥ ꯁꯥꯎꯔꯞꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯨꯅꯦ ꯄꯨꯊꯣꯛꯄꯤꯌꯨ ꯍꯥꯏꯖꯔꯤꯁꯦ ꯏꯟꯁꯄꯦꯛꯇꯔ ꯃꯤ ꯑꯃꯕꯨ ꯍꯥꯠꯂꯝꯂꯦ ꯍꯥꯏꯕ ꯁꯦꯡꯅ ꯈꯪꯂꯕ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯇ ꯅꯠꯇꯅ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯔꯤꯖꯜꯗꯁꯨ ꯂꯩꯔꯕ ꯁꯤꯗ ꯀꯔꯤꯒꯤ ꯊꯤꯕ ꯈꯪꯗꯕꯅꯣ ꯌꯥꯔꯦ ꯌꯧꯔꯣ ꯑꯔꯦꯝꯕꯗ ꯏꯔꯥꯡ ꯁꯥꯒꯠꯂꯛꯀꯅꯨ ꯅꯣꯏꯅ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯃꯇꯝ ꯃꯥꯡꯍꯜꯂꯤꯁꯦ ꯁꯤꯔꯗꯤ ꯁꯤꯔꯦ ꯑꯃꯨꯛ ꯍꯜꯂꯛꯑꯔꯣꯏ ꯃꯤ ꯍꯥꯠꯄ ꯐꯥꯔꯁꯨ ꯖꯦꯜꯗ ꯆꯍꯤ 4-5 ꯊꯅꯝꯂꯒ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤ ꯁꯤꯗ ꯁꯨꯝ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯏꯔꯥꯡ ꯁꯥꯒꯠꯍꯟꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯅꯣꯏ ꯑꯐꯕ ꯑꯣꯏꯔꯣꯏ ꯅꯣꯏꯒꯤ ꯀꯦꯁꯁꯦ ꯀ꯭ꯂꯣꯖ ꯇꯧꯔꯅꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯄꯦꯆꯥ ꯃꯄꯨꯔꯣꯏꯕꯕꯨ ꯆꯤꯡꯗꯨꯅ ꯄꯣꯔꯛꯂꯦ ꯃꯥꯁꯨ ꯇꯞꯅ ꯃꯄꯤ ꯁꯤꯟꯊꯩ ꯑꯁꯨꯝꯅ ꯎꯄꯥꯏ ꯂꯩꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯇꯥꯈꯤ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯒꯦꯠꯇ ꯂꯥꯡꯂꯦꯟ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯄꯦꯆꯥꯅ ꯂꯥꯡꯂꯦꯟ ꯅꯪ ꯂꯥꯛꯏꯕ꯭ꯔꯣ ꯍꯣꯏ ꯃꯃꯥ ꯉꯁꯤꯗꯤ ꯁꯦꯇꯔꯗꯦꯒꯤ ꯍꯥꯐ ꯍꯣꯂꯤꯗꯦ ꯑꯣꯏꯌꯦ ꯑꯗꯨꯗ ꯃꯃꯥ ꯍꯣꯏꯒꯤ ꯅꯥꯛꯇ ꯁꯨꯝ ꯆꯪꯂꯛꯄꯅꯦ ꯏꯉꯣꯆꯥꯅ ꯑꯃꯨꯛ ꯂꯥꯡꯂꯦꯟ ꯂꯥꯎ ꯆꯪꯁꯤ ꯕꯕꯥ ꯍꯣꯏ ꯆꯥꯛꯀ ꯆꯥꯗ꯭ꯔꯤ ꯉꯁꯤꯗꯤ ꯏꯆꯥ ꯂꯥꯛꯄꯁꯦ ꯆꯥꯛ ꯆꯥꯈꯣꯝ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯕꯕꯥ ꯍꯥꯎꯅ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯣꯏ ꯕꯕꯥ ꯏꯃꯨꯡꯗ ꯆꯪꯂꯒ ꯄꯦꯆꯥꯅ ꯆꯥꯛ ꯏꯁꯤꯡ ꯊꯥꯡꯗꯣꯔꯛꯇꯨꯅ ꯆꯥꯃꯤꯟꯅꯩ ꯄꯥꯐꯔ ꯑꯃ ꯌꯥꯎꯏ ꯍꯋꯥꯏ ꯑꯃ ꯊꯣꯡꯉꯤ ꯀꯥꯡꯉꯧ ꯑꯃꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯆꯥꯕꯗꯤ ꯏꯌꯥ ꯌꯥꯗꯦ ꯂꯥꯡꯂꯦꯟ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯕꯗꯒꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯏ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯏꯉꯣꯆꯥ ꯄꯦꯆꯥꯁꯨ ꯈꯤꯇꯪ ꯁꯥꯐꯕꯒꯨꯝ ꯇꯧꯏ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯏꯉꯣꯆꯥꯅ ꯑꯗꯨꯗꯤ ꯅꯃꯥ ꯅꯆꯥ ꯂꯩꯃꯤꯟꯅꯔꯝꯃꯨ ꯕꯕꯥ ꯃꯤ ꯑꯃꯇꯪ ꯎꯅꯔꯨꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ ꯕꯕꯥꯅ ꯊꯤꯜꯂꯁꯨ ꯊꯤꯟꯒꯦꯀꯣ ꯅꯪꯕꯨ ꯌꯨꯝꯗ ꯄꯥꯎꯒ ꯍꯥꯏꯔꯝꯕ꯭ꯔꯣ ꯍꯣꯏ ꯕꯕꯥ ꯍꯥꯏꯔꯝꯃꯦ ꯐꯔꯦ ꯐꯔꯦ ꯑꯩ ꯊꯣꯛꯎꯈꯤꯒꯦꯀꯣ ꯏꯉꯣꯆꯥ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯂꯥꯡꯂꯦꯟꯅ ꯏꯃꯥ ꯃꯊꯣꯏꯒꯤꯗꯣ ꯄꯨꯂꯤꯁꯅ ꯀꯩ ꯍꯥꯏꯔꯤꯒꯦ ꯄꯦꯆꯥ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯂꯥꯡꯂꯦꯟ ꯃꯤꯆꯪ ꯁꯪꯒ ꯂꯩꯖꯗꯕ ꯄꯩꯁꯥꯅ ꯂꯣ ꯂꯩꯕ ꯌꯥꯕ ꯃꯐꯝꯁꯤꯗꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯄꯨꯂꯤꯁꯅ ꯀꯥꯟꯅꯗꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕꯅꯤ ꯀꯦꯁꯁꯦ ꯋꯤꯗ꯭ꯔꯣ ꯇꯧꯔꯣ ꯍꯥꯏꯕ ꯐꯥꯎ ꯍꯥꯏꯔꯛꯏ ꯀꯔꯤ ꯂꯩꯕꯥꯛꯀꯤ ꯋꯥꯌꯦꯜ ꯄꯥꯏꯔꯤꯕ ꯃꯈꯣꯏꯅ ꯐꯥꯎꯕ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦ ꯏꯃꯥꯅ ꯊꯝꯕ ꯑꯁꯥꯒ ꯃꯥꯅ ꯇꯧꯔꯝꯂꯤꯕꯁꯤꯒ ꯏꯃꯥ ꯄꯨꯡꯉꯛ ꯉꯛꯑꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯨꯄꯥ ꯅꯍꯥ ꯀꯣꯏꯕꯒꯤ ꯂꯥꯡꯃꯤꯟꯅꯕ ꯆꯠꯃꯤꯟꯅꯕ ꯅꯣꯡꯃꯇ ꯇꯧꯗꯕ ꯏꯆꯥꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯃꯥꯅ ꯑꯁꯤꯒꯨꯝꯕ ꯂꯤꯆꯠꯁꯦ ꯆꯠꯂꯝꯂꯤꯕꯅꯣ ꯏꯃꯥ ꯃꯪꯒ ꯆꯞ ꯃꯥꯟꯅꯩꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯃꯃꯥ ꯃꯥ ꯃꯤꯔꯣꯜꯂꯝꯂꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯄꯤ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯑꯁꯤꯕꯣ ꯏꯃꯥ ꯉꯛꯏ ꯂꯥꯡꯂꯦꯟ ꯇꯁꯦꯡꯅ ꯅꯈꯣꯏꯗ ꯃꯥꯅ ꯅꯨꯄꯥ ꯅꯍꯥꯒꯤ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯔꯝꯗꯕ꯭ꯔꯥ ꯏꯃꯥꯕꯨ ꯉꯥꯎꯗꯨꯅ ꯆꯠꯇꯣꯔꯦ ꯏꯆꯥ ꯅꯨꯄꯤ ꯃꯊꯟꯗꯅꯦ ꯏꯃꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯁꯤꯗꯗꯤ ꯂꯣ ꯂꯩꯇ꯭ꯔꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯁꯪꯒ ꯂꯩꯕ ꯃꯤꯒꯤꯗꯤ ꯑꯆꯨꯝꯕ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯏꯃꯥ ꯀꯞꯀꯅꯨ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯉꯁꯤ ꯍꯌꯦꯡꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯉꯁꯤꯒꯤ ꯋꯥꯌꯦꯜ ꯇꯧꯔꯤꯕꯁꯤꯡꯁꯤꯅ ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯀꯅꯤ ꯏꯃꯥ ꯑꯩꯅ ꯋꯥꯁꯛꯂꯤꯕꯁꯤꯅꯤ ꯃꯊꯣꯏꯒꯤ ꯃꯤꯍꯥꯠꯄ ꯑꯩꯅ ꯄꯨꯊꯣꯛꯇꯨꯅ ꯗꯟꯗꯤ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯑꯗꯨꯕꯨ ꯆꯍꯤ 5ꯒꯤ ꯃꯇꯝ ꯏꯃꯥꯅ ꯁꯣꯏꯗꯅ ꯄꯤꯕꯤꯌꯨ ꯄꯦꯆꯥ ꯉꯛꯅ ꯂꯥꯡꯂꯦꯟ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯦꯛꯖꯥꯝꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯦ ꯒꯨꯒꯤ ꯃꯌꯥꯝꯕ ꯁꯔꯠ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒꯤ ꯅꯨꯃꯤꯠꯅꯤ ꯒꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯍꯣꯠꯅꯖꯩ ꯇꯕꯥꯕꯤꯅ ꯏꯕꯨꯡꯉꯣ ꯍꯣꯔꯦꯟ ꯃꯤ ꯂꯥꯛꯄꯗꯅꯦ ꯆꯣꯞꯇꯅꯕ ꯇꯧꯀꯣ ꯒꯨꯅ ꯍꯣꯏ ꯏꯃꯥ ꯃꯣꯃꯣꯗꯨꯁꯨ ꯁꯤꯡꯉꯝꯃꯕꯅꯦ ꯍꯣꯔꯦꯟ ꯂꯧꯕꯗꯤ ꯏꯃꯥꯟꯅꯕ ꯑꯃꯅꯤ ꯇꯧꯔꯒ ꯂꯧꯔꯨꯔꯒꯦ ꯍꯣꯏ ꯍꯣꯏ ꯑꯇꯩꯗꯤꯅꯦ ꯃꯃꯥꯅ ꯐꯅꯕ ꯁꯤꯜꯂꯒꯦ ꯑꯗꯨꯈꯛ ꯅꯪꯅ ꯂꯧꯔꯨꯔꯣ ꯍꯣꯏ ꯃꯃꯥ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯀꯥꯎꯅꯤꯀꯣ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯕ ꯍꯥꯏꯔꯤꯁꯤꯅ
ꯃꯔꯥꯡ ꯃꯃꯥꯗꯤ ꯂꯣꯏꯅ ꯀꯥꯎꯔꯦꯅꯦ ꯍꯣ ꯑꯩꯅ ꯆꯥꯅꯕ ꯑꯆꯥꯄꯣꯠ ꯈꯔ ꯄꯦꯛ ꯇꯧꯕꯤꯌꯣ ꯏꯃꯥꯟꯅꯕꯤꯒꯤꯗ ꯊꯤꯜꯂꯨꯒꯦ ꯍꯥꯏꯕꯗꯣ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯍꯣꯔꯦꯟ ꯆꯠꯂꯝꯗꯥꯏꯗ ꯀꯣꯛ ꯍꯦꯛ ꯆꯪꯉꯛꯑꯣ ꯃꯃꯥꯅ ꯑꯗꯨꯝ ꯁꯦꯝꯃꯒ ꯊꯝꯕꯤꯔꯝꯂꯒꯦ ꯑꯗꯨꯅꯦꯕ ꯁꯔꯠꯀ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒ ꯊꯣꯛꯂꯛꯏ ꯁꯔꯠꯅ ꯏꯃꯥ ꯀꯩꯀꯩ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯤꯒꯦ ꯀꯩꯁꯨ ꯊꯣꯏꯅ ꯂꯩꯇ꯭ꯔꯦꯗ ꯃꯃꯧ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯕꯦꯃꯥ ꯏꯃꯥ ꯍꯣꯏꯅ ꯁꯤꯜꯂꯤꯕꯁꯤꯗ ꯅꯪꯒꯤ ꯀꯔꯤ ꯑꯍꯦꯟꯕ ꯍꯥꯞꯅꯤꯡꯕ ꯌꯥꯎꯒꯦꯁꯨꯅꯦ ꯍꯦꯛꯇ ꯍꯥꯏꯔꯛꯎ ꯑꯋꯥꯠ ꯑꯄꯥꯗꯣ ꯉꯜꯂꯤꯉꯩꯁꯤꯗ ꯌꯦꯡꯍꯧꯔꯁꯤ ꯃꯤꯒꯤ ꯃꯃꯥꯡꯗꯅꯦ ꯆꯣꯞꯄ ꯌꯥꯕ ꯅꯠꯇꯦꯀꯣ ꯌꯥꯔꯅꯤꯗ ꯏꯃꯥ ꯂꯣꯏꯅ ꯁꯨꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯆꯤꯀꯟꯒꯤ ꯑꯥꯏꯇꯦꯝꯁꯨ 3 ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯏꯂꯤꯅ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅꯔꯅꯤ ꯒꯨꯅ ꯑꯃꯨꯛ ꯏꯇꯩꯃ ꯑꯋꯥꯠꯄ ꯂꯩꯔꯗꯤ ꯀꯩꯝꯇ ꯏꯀꯥꯏꯗꯕꯤꯗ ꯍꯥꯏꯖꯧꯀꯣ ꯑꯩꯅ ꯂꯣꯏꯅ ꯂꯩꯊꯔꯨꯗꯣꯏꯅꯦ ꯉꯜꯂꯤꯀꯥꯟꯁꯤꯗ ꯏꯅꯥꯎꯅ ꯂꯩꯕꯗꯣ ꯑꯗꯨꯝ ꯌꯥꯔꯦꯗ ꯅꯪ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯋꯥꯔꯝꯂꯅꯤ ꯅꯪꯅ ꯊꯕꯛ ꯃꯌꯥꯝꯁꯦ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯂꯣꯏꯅ ꯍꯣꯠꯅꯩ ꯍꯥꯏꯌꯦ ꯅꯈꯣꯏ ꯇꯥꯃꯣꯅ ꯏꯁ ꯄꯥꯎꯒꯗꯤ ꯐꯥꯎꯅꯔꯝꯃꯤꯀꯣ ꯍꯣꯏ ꯍꯣꯠꯅꯔꯤꯅꯦ ꯑꯗꯨꯅ ꯁꯤꯗꯒꯤꯗꯤ ꯍꯦꯟꯖꯥꯡ ꯍꯥꯎꯅ ꯄꯤꯖ ꯇꯥꯕ ꯄꯤꯖꯗꯣꯏꯅꯦ ꯉꯥꯏꯈꯣꯅꯦ ꯑꯗꯣ ꯅꯪ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯗꯣ ꯈꯪꯅꯗ꯭ꯔꯣ ꯅꯈꯣꯏ ꯁ꯭ꯀꯨꯜꯗ ꯇꯝꯕꯅꯦ ꯃꯥꯁꯨ 12 ꯊꯥꯗꯣꯏꯅꯦ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯏꯇꯩꯃ ꯏꯂꯤꯖꯥ ꯀꯧꯕꯅꯦ ꯏꯂꯤꯖꯥ ꯇꯥꯗꯤ ꯇꯥꯈ꯭ꯔꯦ ꯈꯪꯉꯝꯒꯅꯤ ꯃꯤꯡꯒ ꯁꯛꯀ ꯗꯥꯏꯔꯦꯛ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯏꯇꯩꯃ ꯑꯣ ꯐꯔꯦ ꯍꯣꯏ ꯏꯇꯩꯃ ꯑꯗꯨꯗꯤ ꯑꯩ ꯄꯣꯠꯆꯩꯁꯤꯡꯗꯣ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦꯀꯣ ꯇꯕꯥꯕꯤꯅ ꯕꯦꯃꯥ ꯅꯪꯁꯨ ꯅꯥꯄꯤ ꯍꯣꯡꯂꯨꯔꯣ ꯃꯤ ꯂꯥꯛꯄꯅ ꯑꯃꯨꯛ ꯍꯥꯟꯅꯤ ꯍꯣꯏ ꯏꯃꯥ ꯅꯤꯂꯝ ꯐꯣꯟꯗ ꯔꯣꯕꯥꯠꯀ ꯋꯥꯔꯤ ꯇꯧꯔꯤ ꯔꯣꯕꯥꯠꯅ ꯏꯕꯥꯅꯤꯒꯤꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯉꯥꯏꯈꯣꯗ ꯅꯪꯉꯔꯣꯏꯗꯧꯗꯧꯅ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯕꯁꯨ ꯅꯠꯇꯦ ꯑꯍꯜ ꯑꯣꯏꯕ ꯉꯥꯏꯁꯦ ꯍꯥꯏꯔꯤꯔꯣ ꯑꯁ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯕ ꯑꯩꯈꯣই ꯕꯨꯡꯕꯁꯦ ꯑꯦꯛꯖꯥꯝ ꯊꯥꯗꯧꯔꯦ ꯍꯥꯏꯕ ꯃꯥꯅ ꯑꯦꯛꯖꯥꯝ ꯂꯣꯏꯕꯒ ꯌꯥꯔꯕꯣ ꯑꯁ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯩꯍꯦ ꯑꯣ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯦ ꯍꯥꯏꯕ ꯀꯌꯥꯝ ꯁꯥꯡꯕꯅꯣꯕ ꯅꯪꯒꯤ ꯃꯇꯝꯗꯣ ꯑꯩ ꯉꯥꯏꯕꯗ ꯋꯥꯔꯦꯀꯣ ꯆꯍꯤ 3-4ꯗꯤ ꯂꯩꯈꯤꯁꯦ ꯍꯦꯔꯥ ꯑꯗꯨꯗꯤ ꯁꯥꯡꯃꯜꯂꯦ ꯑꯩ ꯉꯥꯏꯕ ꯉꯝꯃꯣꯏꯍꯦ ꯏꯁ ꯀꯌꯥꯝ ꯁꯥꯡꯕ ꯃꯇꯝꯅꯣ ꯑꯗꯨꯕꯣ ꯀꯩꯁꯨ ꯈꯪꯍꯧꯔꯣꯏꯀꯣ ꯈꯪꯍꯧꯔꯣꯏ ꯀꯥꯏꯅ ꯆꯍꯤ ꯑꯃ ꯍꯥꯏꯁꯦ ꯊꯥ 29ꯅ ꯁꯥꯕꯅꯤꯀꯣ ꯍꯣꯏ ꯈꯪꯖꯩꯌꯦ ꯐꯔꯦ ꯑꯗꯣ ꯑꯩ ꯊꯝꯂꯒꯦ ꯑꯉꯥꯡꯈꯩ ꯇ꯭ꯌꯨꯁꯟ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯆꯥꯅꯕ ꯀꯩꯅꯣ ꯑꯝꯇ ꯁꯦꯝꯕꯤꯔꯨꯒꯦꯕ ꯅꯪ ꯅꯧꯄꯥ ꯃꯌꯥꯝꯒꯤ ꯈꯟꯕꯗ ꯑꯩ ꯀꯥꯎꯔꯣꯀꯣ ꯍꯦꯛ ꯀꯥꯎꯊꯣꯛꯇꯨꯉꯥꯏꯗꯅ ꯀꯥꯎꯍꯟꯅꯤꯡꯉꯒꯗꯤ ꯆꯩ ꯆꯥꯅꯤꯅ ꯁꯦꯝꯕ꯭ꯔꯥꯡ 3ꯗꯨ ꯂꯥꯡꯗꯅ ꯇ꯭ꯌꯨꯁꯟ ꯃꯐꯝꯗꯒꯤ ꯊꯣꯛꯂꯛꯏ ꯄ꯭ꯔꯤꯇꯝꯗꯤ ꯍꯥꯟꯅꯒ ꯈꯔ ꯇꯞꯄꯅꯦ ꯃꯊꯣꯏ ꯂꯩꯇꯕ ꯍꯥꯛꯇꯛꯇꯒꯤ ꯃꯥꯗꯤ ꯐꯅ ꯌꯥꯝꯅ ꯆꯦꯟꯖ ꯇꯧꯔꯦ ꯔꯥꯀꯦꯁꯅ ꯆꯥꯛ ꯂꯥꯝꯕꯗ ꯁꯤꯔꯦ ꯀꯗꯥꯏꯗꯅꯣꯃ ꯀꯩꯅꯣꯝꯇ ꯆꯥꯔꯨꯁꯦ ꯁꯝꯄ꯭ꯔꯥꯁꯅ ꯑꯃꯨꯛ ꯁꯦꯟꯗꯣꯏ ꯂꯧꯕ ꯆꯠꯄꯗ ꯆꯥꯔꯁꯤ ꯀꯩꯅꯣ ꯄ꯭ꯔꯤꯇꯝꯅ ꯁꯦꯟꯗꯣꯏꯒ ꯁꯥꯟꯇꯣꯛꯑꯕ꯭ꯔꯥ ꯍꯥꯏꯁꯦ ꯁꯝꯄ꯭ꯔꯥꯁꯅ ꯑꯃꯨꯛ ꯂꯥꯡꯂꯦꯟ ꯍꯣꯏꯗ ꯁꯦꯟꯗꯣꯏ ꯂꯧꯕ ꯍꯦꯛ ꯆꯠꯂꯤꯗꯣ ꯀꯥꯎꯔꯕ꯭ꯔꯣ ꯅꯪꯕꯣ ꯑꯣ ꯔꯥꯀꯦꯁꯅ ꯑꯃꯨꯛ ꯐꯔꯦ ꯆꯥꯛꯅ ꯃꯔꯣ ꯑꯃ ꯂꯥꯝꯕꯅꯦ ꯌꯥꯄꯟ ꯕꯣꯔꯥ ꯐꯖꯅ ꯐꯨꯗꯔꯨꯔꯁꯤ ꯁꯝꯄ꯭ꯔꯥꯁꯅ ꯑꯃꯨꯛ ꯆꯥꯕ ꯈꯛꯀꯤꯅꯤ ꯅꯪꯅ ꯈꯜꯂꯤꯁꯦ ꯅꯪꯗꯤ ꯕꯣꯔꯥ ꯆꯥꯅꯤꯡꯕꯒꯤ ꯁꯦꯟꯗꯣꯏ ꯂꯧꯅꯤꯡꯕꯒꯤ ꯑꯣꯏꯔꯝꯃꯣꯏꯅꯦ ꯑꯃꯗꯨ ꯌꯦꯡꯅꯤꯡꯕꯒꯤ ꯑꯣꯏꯔꯝꯅꯤ ꯅꯠꯇ꯭ꯔꯗꯤ ꯅꯂꯛꯀꯅꯤ ꯅꯪ ꯃꯌꯦꯛꯇ ꯍꯥꯏꯔꯛꯑꯕꯅꯤꯅꯕ ꯅꯂꯛꯀꯅꯤꯕ ꯄ꯭ꯔꯤꯇꯝꯅ ꯑꯃꯨꯛ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯩꯁꯦ ꯈꯔ ꯂꯦꯞꯄꯣꯕ ꯔꯥꯀꯦꯁꯅ ꯑꯃꯨꯛ ꯌꯥꯔꯦ ꯅꯪꯁꯨ ꯅꯣꯛꯇꯕ ꯌꯥꯝ ꯀꯨꯏꯔꯦ ꯁꯣꯔ ꯃꯅꯝꯒ ꯅꯝꯊꯤꯔꯅꯤ ꯈꯔ ꯅꯣꯛꯑꯣ ꯅꯆꯤꯟꯗꯣ ꯁꯨꯝ ꯎꯝꯖꯤꯜꯂꯒ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏꯌꯦ ꯁꯛꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯗꯤꯕ ꯃꯌꯦꯛꯇ ꯉꯥꯡꯉꯛꯑꯝꯒꯅꯤ ꯁꯝꯄ꯭ꯔꯥꯁꯅ ꯑꯃꯨꯛ ꯌꯥꯔꯦ ꯂꯦꯞꯄꯣ ꯔꯥꯀꯦꯁꯅ ꯄꯥꯎ ꯑꯃ ꯂꯩꯔꯦ ꯇꯥꯔꯕꯣ ꯅꯨꯄꯥꯅ ꯁꯝꯄ꯭ꯔꯥꯁꯅ ꯀꯔꯤꯅꯣ ꯑꯣ ꯎꯅꯞꯄꯒꯤ ꯃꯆꯦꯗꯣ ꯅꯣꯏ ꯒꯨꯡꯒꯤ ꯃꯌꯥꯝꯕꯒꯅꯦ ꯗꯣꯡ ꯇꯧꯔꯤ ꯄ꯭ꯔꯤꯇꯝꯅ ꯑꯃꯨꯛ ꯀꯅꯥꯅꯣ ꯎꯅꯞꯄꯦ ꯍꯥꯏꯁꯤꯅ ꯑꯣ ꯏꯂꯤꯖꯥ ꯃꯩꯊꯥꯕꯤꯗꯣ ꯏꯀꯥꯏꯕꯒꯤ ꯁꯤꯡꯂꯤ ꯄꯥꯟꯗꯕꯤꯗꯣ ꯁꯝꯄ꯭ꯔꯥꯁꯅ ꯑꯃꯨꯛ ꯑꯁ ꯑꯗꯨ ꯍꯣꯡꯉꯒ ꯀꯩꯗꯧꯔꯒꯦ ꯄꯥꯎ ꯇꯝꯕꯤꯕꯅꯤ ꯀꯩꯅꯣ ꯀꯩꯝ ꯇꯧꯗꯦ ꯀꯥꯔꯟ ꯇꯨꯔꯟ ꯉꯥꯡꯕꯗꯣ ꯈꯔ ꯍꯜꯂꯨꯀꯣ ꯃꯤ ꯃꯃꯥꯡꯗꯅꯦ ꯈꯥꯝꯕ ꯐꯔꯛ ꯇꯥꯏ ꯋꯥꯔꯤ ꯁꯥꯅ ꯂꯥꯛꯄꯅ ꯂꯥꯡꯂꯦꯟ ꯍꯣꯏꯒꯤ ꯍꯣꯇꯦꯜ ꯌꯧꯁꯤꯜꯂꯛꯏ ꯍꯣꯇꯦꯜꯗꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯕꯒꯤ ꯃꯤ ꯑꯇꯩꯁꯨ ꯑꯗꯨꯝ ꯈꯔ ꯂꯩꯔꯝꯃꯤ ꯄꯨꯔꯒ ꯆꯠꯈꯤꯕ ꯌꯥꯎ ꯃꯐꯝꯗꯨꯗ ꯆꯥꯕ ꯌꯥꯎ ꯃꯤꯗꯤ ꯋꯥꯠꯂꯝꯗꯦ ꯊꯝꯕꯥꯜ 3ꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯁꯤꯜꯂꯛꯏ ꯍꯩꯃꯥ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ ꯔꯥꯀꯦꯁꯅ ꯏꯃꯥ ꯇ꯭ꯌꯨꯁꯟ ꯆꯠꯂꯨꯕꯅꯦ ꯑꯗ
ꯕꯣꯔꯥ ꯆꯥꯗꯕ ꯀꯨꯏꯔꯦꯅ ꯆꯪꯂꯛꯏꯅꯦ꯫ ꯌꯥꯏꯗ ꯌꯥꯏꯗ, ꯏꯃꯥꯅꯁꯨ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯀꯩꯗꯧꯔꯕꯅꯣ ꯍꯟꯗꯛ ꯊꯥ ꯑꯃ ꯑꯅꯤꯁꯤꯗꯤ ꯅꯣꯏꯕꯨ ꯂꯥꯛꯇ꯭ꯔꯦꯅ? ꯏꯃꯥ, ꯑꯦꯛꯖꯥꯝ ꯃꯌꯥ ꯑꯣꯏꯕꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯔꯒꯦꯅ ꯂꯥꯏꯔꯤꯛ ꯃꯅꯥꯛꯇ ꯈꯔ ꯁꯨꯝ ꯐꯝꯕ ꯇꯝꯃꯝꯃꯤꯕ꯫ ꯑꯣ, ꯄꯥꯕꯁꯨ ꯄꯥꯎꯀꯣ, ꯐꯝꯕꯗꯪꯅꯗꯤ ꯀꯥꯟꯅꯔꯣꯏ꯫ ꯄꯥꯕꯗꯤ ꯀꯥꯏꯗꯒꯤ ꯄꯥꯗꯣꯏꯅꯣꯗꯣ ꯏꯃꯥ, ꯑꯗꯨꯝ ꯈꯗꯥꯡ ꯅꯣꯝꯃꯒ ꯂꯩꯗꯣꯏꯅꯦ꯫ ꯏꯃꯥ, ꯏꯆꯥ ꯔꯥꯀꯦꯁꯁꯦ ꯉꯥꯡꯕ ꯁꯛꯄꯗꯤꯅꯦ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯅꯦ, ꯈꯗꯥꯡꯁꯦ ꯑꯩꯒꯤꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯁ꯭ꯋꯤꯁꯇꯤꯗ ꯍꯥꯞꯄꯤꯔꯛꯄꯅꯦ꯫ ꯄ꯭ꯔꯤꯇꯝꯅ ꯇꯞꯅ, ꯌꯥꯔꯦꯕ ꯅꯪꯕꯣ꯫ ꯁꯝꯄ꯭ꯔꯥꯁꯅ ꯑꯃꯨꯛ, ꯑꯗꯣ ꯏꯃꯥ, ꯂꯥꯡꯂꯦꯟꯕꯨ ꯃꯥꯗꯤ ꯎꯗꯦꯅ, ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ? ꯔꯥꯀꯦꯁꯅ ꯑꯃꯨꯛ, ꯏꯀꯥꯏꯕꯒꯤ ꯆꯤꯡꯂꯤꯁꯦ ꯁꯣꯝꯗ ꯅꯥꯟꯊꯣꯛꯄ ꯌꯥꯎꯔꯦꯅꯦ꯫ ꯃꯥꯒꯤꯁꯦ ꯃꯅꯤꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯑꯒ ꯄꯥꯟꯕꯕꯨ ꯃꯥꯜꯂꯤꯅꯦ꯫ ꯁꯝꯄ꯭ꯔꯥꯁ ꯈꯨꯅꯤꯡꯅ ꯊꯣꯛ ꯊꯤꯜꯂꯛꯑꯒ ꯃꯌꯥ ꯆꯤꯛꯂꯞ ꯇꯧꯔꯒ ꯇꯞꯅ, ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯪꯀꯣ꯫ ꯊꯝꯕꯥꯜꯅ, ꯂꯩ, ꯃꯅꯤꯡꯗꯅꯦ ꯀꯣꯟ ꯆꯥꯝꯃꯤꯌꯦ꯫ ꯍꯥꯏꯅꯔꯤꯉꯩ ꯂꯥꯡꯂꯦꯟꯗꯣ ꯒ꯭ꯂꯥꯁ ꯑꯃꯅꯤꯒ ꯄ꯭ꯂꯦꯠ ꯈꯔꯒ ꯄꯥꯏꯔꯒ ꯆꯪꯂꯛꯏ꯫ ꯔꯥꯀꯦꯁꯅ, ꯂꯥꯡꯂꯦꯟ, ꯂꯥꯏꯔꯤꯛ ꯀꯌꯥꯝ ꯄꯥꯔꯒꯦ? ꯈꯔ ꯑꯗꯨꯝ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯒꯤ ꯄꯥꯛꯁꯤꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯑꯒ ꯃꯄꯥꯟꯂꯣꯝꯗ ꯄ꯭ꯔꯞ ꯊꯣꯛꯇꯨꯅ, ꯁꯝꯄ꯭ꯔꯥꯁ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯕ꯫ ꯔꯥꯀꯦꯁꯅ ꯆꯤꯔꯣꯜ ꯇꯧꯏ꯫ ꯏꯁ, ꯌꯥꯗꯦꯀꯣ꯫ ꯁꯝꯄ꯭ꯔꯥꯁꯅ, ꯀꯥꯔꯟ ꯇꯧꯔꯛꯀꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯂꯥꯡꯂꯦꯟ ꯈꯔ ꯊꯣꯛꯂꯒ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯁꯝꯄ꯭ꯔꯥꯁꯅ, ꯀꯩ ꯍꯥꯏꯒꯦ? ꯁꯦ, ꯅꯪꯒꯤ ꯁꯦꯟꯗꯣꯏ꯫ ꯍꯌꯦꯡꯈꯩꯗꯤꯅꯦ ꯑꯩꯈꯣꯏꯔꯣꯝꯗ ꯇꯣꯏꯅ ꯂꯥꯛꯀꯅꯨ, ꯃꯤꯠ ꯌꯥꯝꯅ ꯅꯥꯏ꯫ ꯊꯥ ꯐꯥꯔꯀꯥꯟꯗ ꯂꯥꯛꯑꯣ꯫ ꯌꯥꯔꯦ, ꯆꯠꯂꯣ, ꯇ꯭ꯌꯨꯁꯟ ꯆꯠꯂꯨꯏ ꯅꯠꯇ꯭ꯔꯣ? ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯎ, ꯉꯥꯎꯁꯤꯟꯅꯅꯨ꯫ ꯁꯝꯄ꯭ꯔꯥꯁ ꯇꯞꯅ, ꯏꯁ, ꯀꯩꯒ ꯍꯥꯏꯗꯧꯕꯒ ꯃꯥꯜꯂꯦ ꯑꯗꯨꯒ, ꯃꯨꯔꯨꯝ ꯁꯣꯜꯂꯣ ꯍꯥꯏꯕ ꯅꯠꯇꯤꯌꯦ, ꯆꯠꯂꯣ ꯌꯥꯔꯦ ꯅꯌꯨꯝꯗ꯫ ꯇꯥꯟꯒ ꯇꯥꯜꯂꯤꯅꯦ, ꯍꯟꯒꯤꯔꯣꯏ, ꯕꯣꯔꯥ ꯆꯥꯒꯤꯅꯤ ꯑꯩꯈꯣꯏꯗꯤ꯫ ꯅꯉꯣꯟꯗ ꯀꯅꯥꯅ ꯕꯣꯔꯥ ꯆꯥꯎ ꯍꯥꯏꯒꯦ? ꯄꯥꯈꯠꯀꯅꯨ ꯏꯕꯦꯝꯃ, ꯐ꯭ꯔꯤꯗ ꯀꯩꯁꯨ ꯆꯥꯕꯤꯔꯣꯏꯌꯦ, ꯄꯩꯁా ꯄꯤꯖꯅꯤ꯫ ꯂꯥꯡꯂꯦꯟ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯛꯏ꯫ ꯀꯩꯅꯣ ꯏꯕꯦꯝꯃ, ꯃꯤꯌꯦꯡꯗꯣ ꯑꯗꯨꯃꯥꯏꯅꯒ ꯌꯦꯡꯉꯛꯀꯅꯨ, ꯁꯝꯀꯛꯇꯨꯒ꯫ ꯅꯪ ꯉꯁꯤ ꯇꯣꯏꯅꯤꯗꯣ ꯑꯩꯒꯤ ꯈꯨꯠꯇ꯫ ꯑꯣ, ꯆꯪꯖꯔꯒꯦ, ꯕꯣꯔꯥ ꯆꯥꯔꯨꯒꯦ, ꯄꯩꯁꯥ ꯄꯤꯔꯝꯒꯅꯤ, ꯀꯩꯝꯇ ꯄꯥꯈꯠꯂꯨꯅꯨ꯫ ꯁꯝꯄ꯭ꯔꯥꯁ ꯏꯃꯨꯡꯗ ꯅꯣꯛꯈꯤ ꯆꯪꯉꯛꯏ꯫ ꯔꯥꯀꯦꯁ ꯆꯤꯔꯣꯜ ꯇꯧꯔꯒ, ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯆꯪꯉꯛꯏꯁꯤꯕꯨ ꯀꯔꯤ ꯏꯔꯥꯡ ꯆꯥꯟꯅꯔꯨꯏꯅꯣ? ꯀꯥꯏꯗꯒꯤ ꯏꯔꯥꯡꯅꯣ, ꯑꯋꯥꯊꯕꯤ ꯂꯥꯕꯁꯤꯗ꯫ ꯅꯔꯥꯏꯕꯛꯇꯤ ꯊꯤꯍꯦ ꯏꯕꯣꯅ꯫ ꯄ꯭ꯔꯤꯇꯝꯅ ꯑꯃꯨꯛ, ꯆꯥꯗꯧꯕ ꯀꯩꯅꯣ ꯀꯧꯔꯣ ꯆꯥꯔꯁꯤ꯫ ꯅꯣꯏꯅꯦ ꯁꯨꯝ ꯀꯥꯔꯟ ꯇꯧꯔ ꯂꯩ꯫ ꯀꯩꯅꯣ ꯈꯪꯗꯦꯃꯤ, ꯑꯩ ꯆꯠꯂꯣꯔꯥ? ꯔꯥꯀꯦꯁꯅ ꯑꯃꯨꯛ, ꯇꯞꯊꯧ꯫ ꯀꯩ ꯆꯥꯁꯤꯒꯦ ꯍꯥꯏꯔꯛꯑꯣ, ꯕꯣꯔꯥꯒ ꯄꯀꯣꯔꯥꯒ ꯈꯔ ꯂꯧꯔꯛꯑꯣ꯫ ꯁꯝꯄ꯭ꯔꯥꯁꯅ ꯑꯃꯨꯛ, ꯏꯃꯥ, ꯕꯣꯔꯥꯒ ꯄꯀꯣꯔꯥꯒ ꯈꯤꯇ ꯄꯤꯕꯤꯔꯛꯎꯕ꯫ ꯏꯍꯦ, ꯉꯁꯥꯏꯗꯒꯤ ꯄꯤꯒꯦ ꯇꯧꯕꯅꯤ, ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯤ ꯑꯇꯩꯒꯤ ꯇꯝꯂꯤꯉꯩꯗꯅꯦ ꯍꯦꯛ ꯀꯥꯎꯊꯣꯛꯎꯔꯨꯔꯦ꯫ ꯐꯝꯃꯣ, ꯄꯨꯊꯣꯔꯛꯑꯒꯦ꯫ ꯂꯥꯡꯂꯦꯟꯗ ꯑꯣꯟꯁꯤꯜꯂꯒ, ꯂꯥꯡꯂꯦꯟ, ꯅꯪ ꯃꯔꯨꯞ ꯍꯣꯏ ꯃꯌꯥꯝꯒꯤ ꯆꯥꯅꯕꯁꯦ ꯀꯩꯅꯣ ꯑꯃꯨꯛꯇ ꯄꯤꯔꯨ ꯂꯥꯎꯗꯅ꯫ ꯁꯝꯄ꯭ꯔꯥꯁꯅ, ꯃꯁꯦ ꯄꯨꯔꯥ ꯃꯤꯑꯣꯠꯄꯤꯅꯤ꯫ ꯄ꯭ꯔꯤꯇꯝꯅ ꯑꯃꯨꯛ, ꯌꯥꯔꯦꯍꯦ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯃꯤ ꯇꯥꯅꯤ꯫ ꯊꯝꯕꯥꯜꯅ ꯕꯣꯔꯥ ꯄꯀꯣꯔꯥ ꯆꯥꯅꯕ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤ꯫ ꯑꯍꯨꯝꯗꯣ ꯆꯥꯕ ꯍꯧꯏ꯫ ꯄ꯭ꯔꯤꯇꯝ ꯈꯔ ꯆꯥꯔꯒ, ꯑꯩ ꯃꯄꯥꯟꯗ ꯂꯩꯔꯝꯒꯦ, ꯅꯣꯏ ꯑꯅꯤ ꯂꯣꯏꯔꯒ ꯊꯣꯛꯂꯛꯑꯣ꯫ ꯔꯥꯀꯦꯁꯅ, ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ? ꯁꯤꯗ ꯁꯨꯝ ꯉꯥꯏꯔꯣ ꯀꯩꯅꯣ? ꯌꯥꯅꯤꯌꯦ, ꯅꯣꯏ ꯑꯗꯨꯝ ꯆꯥꯔꯣ, ꯑꯩ ꯃꯄꯥꯟꯗ ꯉꯥꯏꯔꯝꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯤꯇꯝ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯥꯡꯂꯦꯟ ꯕꯀꯦꯠ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯍꯌꯦꯡ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫